पाउसेदे यम्पम उइबा मर उइबा पाउ खरा अपडेट तौजरे लमजिंगबा फाइनेंस के चेयरमैन यावबा मीटिंग अथुबदा सिलननबा लेमनाखरे ngasi ul manipur lamjingba investors group AMLIG na sinduna pangthokiba lamjingba finance investors singi meeting na all manipur lamjingba investors association AMLIA ki president Ravindro amadi secretary inhautona investor mayam ge khallaga lamjingba ki chairman amadi board of director punabag yauraga meeting ama athoba madamda silan ba yauna tongan ba warep kya lokre hare sin gadorba meeting asida investor mayamna pamliba khangning liba amadi fangriba wahang kya gi paukhum mayek seng investors sing da thambi ga dabani amade all money for lamjingba investors association da sinarik liba crore chani yangai humdoi achet asi karban investor mayam da karamba mongda haiba gi marik chumba wafam thambi ga dabani haibasne amarom da haujuk lamjingba finance na salai riba hostel asi tha amagi matung da thingjinba haina sungasi gi meeting aduna warep nake Marabatuna miyam chu coastal asida anova admission tawbidanaba aduga hanage passion sengchu athuba utamda discharge tawbidanaba apel tawre all money for lamjingba investors group na ngasi gi meeting da lokhiba warep sing asi all money for lamjingba investors association gi president da thaba koina pangthorak trabadi AMLI gi mathakta makhal makha kaya gi khongjang changsinba hana su warep lokhi haire atopa editorial gi kalam amada manipur gi issue sing Lim ki demand koki homeland ki demand midai maitai Indian constitution ki makada cellul tribe changada bani haiba ki demand golden triangle harga khangna ba country singa nakna lai minaru badage state asida oirakliba maika ba nisa dage maika ba nisa ki wathok abadi masigi mathakta chatharakba khongjang war on drugs maragasida haukiba mitkhani lepalaitana nong chubadagi oirakliba laikhom lainang amade ising chawrakpa yabagi phibam aduga amuk nong chudaba nongsa saba matamdana state asigi lambi ayambada uful hauba thopagi wathok asumna wathok amagi mathakta wathok amana maron nansinduna leiriba aikhoigi state ni manipur aduga maromdana amuk manipur ga india gi atopa state singa samnabagi khwaidi ki maruiba khonglambi singi fatraba phibam gi wari su miyamna ikhang da khangnarawa wafamne masiga loinana hariba labi sing asida leiba torel singi saba thong sing itatatana tekbagi wathok su asumak thoktuna laklibane asigamba jamnamak maru ekraba lambi sing asida leiba thongchin tatpagi pau ta khidaba kuirabaso haugiban mitkhani ki mamangda imphal jiri lambi da leiba irang thong tatkre hariba thong asina handak tatkriba asi kumjali singani kungi november tha da tatkhiba adugi matung dagine aikoi ki jiri lambi asida asigamba thong tatpagi wathok asigambari lainana aikoina tongje maril haina su khangnaba olkasar road samjin sajin bagi wafum asisu matam kya gi mamangdagi ngangna tuna lakpa wafam amane state asigi ani suba lifeline ni haina ribalambi asigi fibam asina karamba matamda miwana bagam gada bakhalubada awabagi masak amadi loina ribane state asigi makok thongba official sing asina jiri lambi asi state asigi ani suba lifeline ni haibasi imphal dimapur lambi da athing arak leglaba amadi lambi fauna ba ngamdraba matamda da nengsing bagum tawre adobanga sigi malem ki leirba thaka sida aikoi gi lusing basing asina Impal Dimapur Road asi nataba to palampi amatam ga chana pamongda semgatpagi wagal leitaba haibasisu angakwa mane lambi dongge wafum asidagi khara amok na thairaklaga haujiki manipur gi khwadigi chawbo tho singi madongda mai gavan isagi polam sing lepalaitana phagatpagi wafum se jo mane manipur da mai gavan isagi polam sing phagatpagi wathok kya mamang thakta thokrabaso haugaban mitkhani asidana amuka henbagi masagama lebak miyamna su ubi bane Aduh hausik manipur da fagali pamai kaban isagi polam singasi cawrak na yang badal lupa crore ki mathakta waibana ayam bane asum state asida lupa crore ki mathakta waiba mai kaban isagi polam lepalaitana fagalakpa asina state asi mai kaban isagi makon amma wairabra habisi asoba wang amma thorak libane manipur da mai kaban isagi polam sing fagat pamatamda security force ta leiba miyogya yarumbagi thawthok kya pamang thakta su thengna kare adu handak lepalaitana fagalak liba asida su asingba case asi toina thengnare asumna mai gavan isagi polam lalwalitik tawbada security force ta leiriba miyo yamna jausilakpagi masakama thengnarakliba asina taglibade makoina security force amo oibagi khudong chafa du lawraduna hariba asigumba fatraba karbar asida khongdarabra haibasine tasengna harbade state asida haujik thokliba leiriba problem mayam asi yengluragade ikugi state asigi tungi maraibak asi kari warakani haibasi tasengna tambak ngamdabagi phibam amada leire haiba phabu yarakle problem ama loitringai da atopa problem ama problem ki ngakta nisagi homeland tanbagi limgi esti chalalu habagi punabagasi ki solution na karam tawba adudi matamna pujarakani haibada bane
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯠꯇꯤꯁꯒꯔꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯕꯗ ꯄꯥꯏꯂꯣꯠ ꯑꯅꯤ ꯁꯤꯔꯦ꯫ ꯔꯥꯏꯄꯨꯔ एयरपोर्ट ngarang nubidang Chhattisgarh government gi helicopter ama kaibadagi pilot ani sigre ana police na phangdokre। Raipur gi senior superintendent of police Prasanta Agarwal na phangdorpa matugina police station gi mada police station gi manung chandalaiba Swami Vivekananda airport pangthokpa flying practice amagi manung thawdok adu ngarang nubidang pung 4 minute tarum tabada thokibani। Helicopter kaiba aduda maduda tongkiba pilot ani aruba pium da sokpadagi kuthakta manak nakpada leiba private hospital amada pokhatki aduba makoi sina purakle aina doctor sita lauthoki aina mana phangdokle। Laigiraba pilot ani adugi maming captain Gopal Krishna Panda amasung captain AV Srivastav kawi aina phangdokladuna ASP na haiki thawdok adu thokibagi maram haujimaki oina khangba ngamdre। Maragasida helicopter kaibagi thawdokta pilot ani laikidabada chief minister Bhuvel Bagen awaba phangdokre। Isona laikirabasinggi imungi miusingda thawna pibiba amati laikirabasinggi thawaina santi oina laikibu orasunu aina Twitter da thagatpa warot amada chief minister na phangdorakle। Kashmir ki pandit aba terrorist na hatkebagi batangda asoba wathok oire police ka sauna bunakre। Haukiba sakol sinamita Kashmir ki Badgam da terrorist na Kashmir pandit government employee ama hatkebagi thawdok kamari leinana asoba wathok oire thawdok asiga mari leinan ngasi irai namita laikhirabagi imungun jauna jamlaba mjamna protest thakre। Police ki pauna haribana haukiba sakol sinamita Chadura town da leiba tehsil office manungda terrorist na maina kaptan halambane। Miyosi haukiba sahi lising ani taraga mathoida migrant sing ki special employment package makada clerk oina thabak tawkibani haire। Ngasi jathakiba protest adu action na bahona bada police ki maikai dagi lathi charge kaya tawke। Masina maram oraga police amasung protester singi marakta chawna mangda bathoki। Protest adu da miyamna badagam gi airport lambi tamna thamjena da bahona rakpadagi iranga du thokibane। Kashmir pandit ki maikai dagi aikibada union territory adu ki lieutenant governor administration na makoi da security pigadabani madhu natrabadi makoi ki mafum dagi jan tawragane। Terrorist na misam hatkebagi mayukta justice sigindabak amasung makoi bungak sen binana basangsin ba protest singdana lathi charge tawduna amasung tear gas kaptuna tankare aduga karigidamakta thawdok aduda terrorist sing aduna faba ngamdribano hana hanglatuna nabit aduda terrorist na Bargam da leifa revenue department da thabak tawba employee amaso nomena kaptuna sokhalamki soklaba mi adu Srinagar hospital da pokatuna laikan nanaba honabada laikan naba gamtana laikide। Asigamba kaya asida lieutenant governor ki administration na karigumba amata tawba ngamde hana pianda bafungdoke। Maragasida Jammu and Kashmir ki former chief minister amsung PDP ki chief Mehbooba Mufti na haikibada magmasamak Badgam da chatuna Kashmir pandit singna changsiliba khongjang adogi solidarity utpa pami atuba mahak hauzik house arrest tawduna thamlibana karigumba amata tawba ngamde। Mag house arrest tawduna thambana Kashmir pandit amasung Kashmir Muslim singna fauriba China adu thingbangam loi haige। Sri Lanka ki anuba prime minister na unity government amasemna na bahonare। Sri Lanka ki anuba prime minister Ranil Wickremesinghe na unity government amasemna na bahonariba haina official source amagi matungina phangdokle। Sri Lanka ki official leader oiramba Ranil Wickremesinghe na prime minister oiramba dagi phamthadokhraba Mahinda Rajapaksa ki mot chinduna prime minister ki phambasi paikibani। Mana lebak asigi sotharaba economy crisis asi phagatna na bahona gadawri aduba opposition ki lawmakers singadi magi cabinet ta yaw haibagi wafam asi akanba mawda janing tap otkiba galoidana nauna election pangthokna da daksilibane। Ranil Wickremesinghe asi Sagor Sindabit ki atheng basarukta prime minister oina wasak lawkiba asina lebak asigi itihas da khwaidagi sathibu oina economic crisis mayuknariba asi phagatna da bahona ba haibase asoba singnaba amba oikadawribane। Haugiba thakya ki matam asida Sri Lanka da chana thakna bagi chinja ki awar pamadi mai phangdabagi awaba mayukna duna laglebane। Hauzik masagi chahi humputrom da suraba prime minister Ranil Wickremesinghe na haribana mahaki government asida support tawba lawmaker ki masing chap chana lai amadi lawmaker kya amanasu magi government asida jawna nabagi dambakta haijaraki balaire haire। Adomadam opposition party ahumnadi Wickremesinghe bo prime minister oina wasak lawkiba si niyam chumba khongthangna te haire। Senior official lawmaker Harsade Silvasu finance minister ki pham paina naba pesin bada payu haiba jakidrabane madugi madhum hauta government resignation tawna bagi wafam taksilake। Hauji Sri Lanka ki miyamna political game amadi dil chathana bagi wafam apam palaite makoi lebak asigi tungi punsida akaiba thokaloidaba anuva system amagi apam pati lai haire।
Harzade Silbana Makatan Haikibada, Mahakzu President Godbaya Razbaksa Bumapam Tatuk Nadabam Yamna. Yahuzang Chilagli Vasila Sarukari, Amri leaders in Tokpagi from the Jumpam Warga political gay. Settlement and Mapurakna Bokotabada, Mana support the Royare. Cycle ACG Manung the Daiba, Kul Jankai Git Singna, Pofi Taba Yalarui Aina, CM the resolution Mari Yava, Aibajoral Pisin Gray. Manipur ki tongan tongan ba singki mi kanglup kiana makoi makoi ki kul sing da popi thalaroi aina warep lawa galoina da se minister da ai bazarul pisin kraba matung ngasi su koki kanglup ki ahan boina cycle AC ki manung da laiba khul jangkai ki chepsin da khuriek pi duna makoi makoi ki khul da popi thaba jalaroi aina se minister en perenda ai bazarul pisin gre tampa ki miam da lekai lekai da drug ki mayuk ta yau sakat pamadam oire yau wasida lekak na chap chana mateng pangani aina se minister na phangdokre Cycle AC Gimanung the Labor, Kulsing the Poppy Tapada, I think but Tambakolo in the Manipo, like under Sanction Liba. War on drug cake, Kongtang, Asi, Sawakani, Havaki, Aiba Gerald Kusinabaki Thorop, Minister, Secretary at the Pang Tokre. Cycle AC MLA Kim New, how give Jonah Pang Tokiba Thorum, to the Assembly Asigamanung the Labor, Kulian Higit Singna. Kodak Biba, Resolution, Marie Jobat, Gerald Makoki, in Bit Cycle. Gamkai President Simang Lufuna CM the Pisin Gay. Taromatu Gamari and the Minister and Berena Fangdo Kibada, Nasi Cookie Furuki Hanbu and a cycle ASiki Manung Taleva. Koljankaidama from Sing Adu the Bobita Bating Lagani and the Song Toropa as the Apin Bapawe. Kolsingasiki Chief Na Legata Pang Tokanimba, Tabuxing Legata Pang Tonapa Honagane. Povitaram Farmer Sing Atai Mahimarong Tana Honagane. Singi Furupsa Singna Draki Milk the Loribak Tautang Asigumna Tampaki Miamnaso. Like the Draki Mayukta Yahu Sakatuna Lamdam Asidagi. Dragi problem asi marufang na mutat minasi haike. Telepati the bomb pokaikiba janing the perform doctuna miam na wakat mi pam kre. Porumpat police station ki manung chanba kurai telepati da ngarang no bidang sakang da basna sakti leba bom ama pokayan to na mi ama sokan kiba atu janing the perform doctuna. Ngaje kurai telepati da wakat mi pam kre. Kurai telepati da leba nan local sing na pauna amasung tangkal kaitil da pam padukan sing jo. Thonglon do na janing the perform dokre. Wakar mifam atu da saruk yakiba Baisya Jod Club ki General Secretary Sitaram Sahuna Fangdo kibada Telibati manung da bom pakai pagi tawdo kasi ngarangi aduna ahan banate Mamang da so kaya kana thokre adu bakan hana kari kitabag Telibati area da bom pakai libano habaki lagna lang zinde haujuk bawa kang pangamdre tawdo kasi ki matang da tigat pina pakaya kana lengak da ai krabasu haujuk bawa lengak na tumin da laisilaga laire bom pakai lambaki thong asi maranai nungai na da balai bagi mong demande Maramaduna atuba matam dalenga na tigat piu ane Sitaram Sahuna apel daurakle. Pan Mazapadi Garangi Pompokaiva Adula Subhas Prasad Sahikun Katarit Apokpa Nandakesur Kawa Amaswapa Danatana. Mafamatu da Kamlamba Tata Jota Amasung Alto Karama Tautok Tofum da Laiba Jung Karagi Tong Tonau da Singbasu Akayato Toke. Tautok Tofum da Wankai Kendragi Emirati S. Arun Kumar Haragi Emirate O Henry Amasung Wa Irabo Laktuna Yangsinke. ADGV Elo Clay Hongsai Amazon Additional Police Officer Sung Sulak to the Toto report Nintina Lauke. Bombokai from the Forensic Science team Amasulak to the Yangsin K. Auzu Pabaki when a Kanana Karigama Pokai Lambano Habakang Bagamdre. Makarana Tizin Bagitabak Satan Helper case Amalahut Kre Aire. Tauto from the Lakiba MLA Arun Kumara Fangto Kipeda Miam Barakta Bompoka Helbaki Tabakasi Pang Tabaki Tabagni. Masina Sam the Hinjari Bamiam the Akituzum Pokali. Maramatuna Matunda asing Batogasi Apokana Togan Bingo and Emelina Afel Dauke. BJYM ki thong bi sing da thang jing jing da u tha ba chat pada khulkin ha sing kamuk na kre BJYM ki thong bi sing da thang jing jing da u pam bi sing tha ba chat pa matham da mafam adu ki khulkin ha sing ka bhap ta na da ba da gi nakal ani ki marakta mukna pa thokre khulge hal una tuna thong bi sing da lakliba atu ki maram mayak sing na khangan ke ngasi BJYM ki thong bi sing hause state asida werakliba jing da umang wamang kok thok tuna aying asa ki phibam thong lakliba asigi yenglaga u thana da ba ki pandam da BJYM ki thami singna thangjing da usara thaba zatke mafam madu yobaga mafam madu yobagi lambi da nupi angang chawna ha singna tatuna lairamke na singa du ki marakta wakal laibagi mongda u thaba da et papi bagi phibam da lairamke nagalani ki marakta mongna ba du bhap tanava BJYM ki losing ba amada lambi thingba adu da saru yaram ki ba khulgi hal amaka phamina da wari sana ke wari sana ba du da BJYM ki mekete ki khulgi na khara na u amaka tharaga satkro hai ba wangang adu kana janing de adubo ori ba phibam adu da kulda leiba no bising thoruk tuna bhap tana na bhona ke BJYM ki mekede gi u ama tharga kari kana gane u jamna tharga oxygen puthok tuna miam puna ba oxygen marang kaino
ꯍꯣꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤ ꯂꯝ ꯈꯣꯞꯆꯤꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯅꯅꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯨꯄꯤ ꯑꯅꯤꯗꯒꯤ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯐꯥꯒꯠꯈ꯭ꯔꯦ ꯋꯥꯔ ऑन ड्रग्स अनिसुबा खोंजंगी सरुक अमोइना ngarang नाव की पुलिस टीम अमन नुपी अनिदगे हेरोइन नंबर 4 केजी अमरोम सुजानपुर दगी फगत पंगमले हाइरे नंबर 4 गा कोनना फगत खरबा नुपी अनि अदुदे सुजानपुर गे तोइबुंग खुंदगी रोज गांगते सही कुनगनिफान माफुरोइबा लेखिद्रबा कमलांदेन गांगते अमदि तोइबुंग की बेंगनों खुंदगी नेमलै लम गोइदे अलायंस लालन माफुरोइबा जांगमिलन गोइदे गावे अरबीद कंटेंट सिंह असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबिरिबा पुनमक पथागचरी चैनल असिना दमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरंग लोइनना लाइक एंड शेयर तौबसु काबिगनु नामकबो अमगाना थागचरी।